Hayeng pangthokadoriba Maitaygi anauba chahi haubu numit Sajibu Nongma Panba Cheiraoba Amadi leinana Manipur ki Governor AK Bhalla na miyamda nungai Yaipha Paojel Pirakli anauba chahi na lakpaga iroinana lamdam asida khundaminariba kanglu furup singi marakta marup mapang oiba mari mapangal kankat hanbaga loinana ing tappa Manipur ama oihanna hona minarasi chawkhatpa tunglamchat amagidamak mipum khudingmakna amato oina lingjel manaba amadi nungsinabagi wakhalonadu hena chesin halasi haina pauzelakli amaromda hayeng pangthokadoriba Maitaygi anauba chahi hobu numit Sajibu Nongma Panba Cheiraoba Amadi lakliba tang 38 da pangthokadoriba Maitai pangal sigi senglaba kumhai ama oiriba Eid Ul Fitr thoramga mari leinana Manipur Legislative Assembly ki speaker na lamdam asigi miyamda Yaipha Paojel Pirakli numidasina lakpada lamdam asigi miyamna harau nungaiba hakchang faba amadi chawkhatpa oirasanu haina pauzelakpaga loinana lakliba chahi asina ing tappa chawkhatpa state ama oihanduna Manipuri singi marakta nushinaba amadi lingjel manabagi mari adu hena chesin hanba amana amabu ikai khumnaba oirasanu haina paujel pirakli amaromda thanga AC ki MLA T Rovindru nasu Sajibu Nongma Panba Cheiraoba mari leinana miyamda Yaipha Paojel Pirakli